Social activist R.K. Sanaya Mana Manipur da Khundariba Furup Kangluk Khuding Makna Amata Oina Punsindana Manipur Kanma Mathau Tai Haina Phongthokre Pal Manipur Youth League na Sindana Pangthokiba Yankai Mangarak Suba Petrus State Thongma Mari Lenana R.K. Sanaya Mana Makha Taraduna Kumza listing mga Chanipan Marfutara Mathoida Sognakiba Anglo Manipur Warda Maithiraba Matungda Laibak ki luchingba ani fasti tawraga hatki amadi lan aduda mafam kayada maribak maramdam gidamak thawaina pontha pikraba ipa ipu sing adu ningsingba numitne numit asti ningsingba khakna mapung faroi iramdam gidamak laibak ningba sing aduna British ki makhutta maithirabasu Manipuri lausil ba ngamkhide matam khara Patriot Day asi pangthokpa ngamludrabasu hauzik thokribi irang asina maram oiraga Laikai School College Club Amadi Organization Kayana Maribak Maramdam Kannaba Gidamak Pangthokle Maramdam Kannaba Amadi Manipur gi ngamkhai kaiba yaroi haina housing naha mayam amathoraktuna lanthengnari haiba wafam singsu phongdokhi Nagas ase akoi Manipur history pari chawa adu mobang tok laiwa nimisi manungda amani haiba se sasang da pawle pijanenge moruina landur na kiragasu British na conquer tabung kidawa koi masa singji lepak ning bagi wakalon amin lepak kidamat ning khata mugi damak thawai ka thopung amai wakalon da duang da de nokoi namai ki pi bung kide adi matung tar poda banman ko youth lek na 1969 bagi ana wohi sagatana koi matam de niro singda na niro singda lepak ning bagi wakalon sado ki do maduna ngasi bhaw sata pasina ngasi de lepak kanni Suruh kami yang disontok kita mana hendak kita film sesuatu apa yang uli masih matang pembada misalnya kita Manipur history dah leher kita ada orang liang yang leher kita ada orang history wajah tahu ni nak ini